Image PAODAM yang tabiri basungbu yumnam Anuradha Devi Naikon Anukrumzari Housing Maroiba PAODA Apipa Purup Singbo Asoba Purup Sing Namotanaba Honaba Kyadaki Kananaba Maha Police Districta Kongdarapuni Haina Chief Minister and Bidena Pondokre Our M Zero Hamba Haiba Timda Yankanitu Suba National Safety Week 2023 Pangtokre Morangpurienda Labor Skunda Ahumgi Akoibagi Pibam MLA Sango Managing Singkre Loinena JRCCB Amadilla K7 Boys Pip Yaisa Football Festival 2023 के फाइनेंस अंकरे हौज़ पाउस अंडोने पिजरी Mayuron dagi lamina raklaba puraba kudima ke trap sangi punna hingmina duna sakot pakunai ama puraklaba honase aikoi gi nakoi gi oigadabani haina manipubu machetana thogaibagi wakhalon thaduk se haina Chief Minister NBN phongdokre wafamase kangpopi district ke site to SG manung chanba itum kairap komb village da numinini chatagada ba barkav le Raiju Festival hodopagi thoramda athoba mitung ko aina sarugyar duna Chief Minister NBN phongdokibani Mangna Makataraduna Landa Masagi Masana Kabu Yokat Papa Madake, Sanaro Oina Horakraba Matunda, Manipur Kandabayade Haiba Wakalondagi, journalist Madam Gyakatana Laki, Madagitunda, Apikpa Purup Singbo Asoba, Purup Singna Mutanaba Honabake, Adake Kananaba Ma politics the Kundarapani. Handa Pangtokiba G20 Summit Landa Masada Kundariba Tribe Kontramari Rongi Museum Putokuna Malengilebake, Adaki Lakiba Museum the Saktakibani. Autonomous District Council Chemba Matamda So I Mol Chote Chiru Komna Chingba Apikpa Purup Singa Sige Nominee Hanaba Honagane Loinana Apikpa Purup Singa Si Awang Watakta Hingnaba Honabada State Ke Budget So Minority Sige Oiba Tonganba Budget Haptana Tamli Kundaminari Basanga Manamana Pambana Atumbane Haina Janarabadi Apaba Democracy Ke Machil Lapangamloi Secularism da Miang Tamdana BJP na Tabak Tawbadaki North East Party Asagi Mapangan Angakpa Phangna Kankale Congress Lengang na India da Panma Matamda Manipuri Laradana North East ke Oiba Khongda Phamleramde Chief Minister na Makataraduna Housing BJP ki Luchingba Prime Minister Narendra Modi Miang Sanba Luchingba Amane Kongpuru ke Box Americom da MP ki Pam Lanthokuna Purup Asibu Chakodhanaba Honari Kongpuru Atsi Maiti Ron Ningthinangangba Indigenous Purumni Asoba Purup Singna Kom Mutanaba Honarak Labadi Kudakta Pau PBU Chapsana Tengna ge Haiki. Alna quick Karigino Ngasi ina Warun Drop Toroje. Ngasi Amakakai Kom is now Sinda Kom na Taba Saga Sinda Ngasi the Gidi Drat Habadi Kom with the Yaga Dubu. Kihan Laga the Habakara Yabumale, Mapam Kara. Ha, Yabro Yawiko Kihan Laga Aduki Kihan Makangu, the Madua get him again. Noi popi thagada bani natraga noi adu tawgadam ne na koi khun kom na tariba jaga sing da lakpa chingdo madu ai themage ngona sinabiro ngona number bibiro moi lakpa gi recording tumi na thak loksal laga mi la amadu loksal laga ngona thabiro adu ngasi degi de koi kom ta ba khun mata popi tharagum jesi abro yare ko Taramatuda Saito Assembly Constituency ke MLA High College Kibzend Manipur Handloom and Development Corporation Limited ke Chairman to Odiba MLA KH Ibomsa Morang Assembly Constituency ke MLA TS Santi UCM ke President Joy Chandra Kontozamna Thoram Amati Akanaba meeting oina Sadugyaki Kongpuru ke Tongan Tongan Nat ke Jago Isai ke Asu Utki
State asidagi drug marupangna mutanaba lengana sangsilaba war on drugs 2.0 gi manungchana Senapati District Administration amati District Police Senapati na changsilaba khongsangi sarukama oina ngasisu district asigi oglongka amati makolong digi area da drone season aduna popi thaba leiribra haina survey tawkre survey adu DRDA Senapati gi project official Lawrence S Kha amadi executive engineer team bizoy anina lusangba district police yawba team amana chathagibani draba duda oglongka amadi makuilongdi gi chingi tongan ba area singda drone seasonal ga popi thadibra haina check tawki ngasige survey aduge matangda DRDA Senapati ge executive engineer team bizoy na Senapati district administration amadi district police na district asida popi pambi ama phawba hondanaba thabakya paikhatna lagli masagi manung channa ngasi ase Senapati district ki DC Mahet Chowdhury gi miyeng makhada oklonga amati makuilongdi area asida drone seasonaraga popi tharibra haina yengsan malakhibani adubu laibak phamana area ani asida housing make oinadi popi hauramba amata thengnadre phungdokhi India ki tongan-tonganba mafam singda 52nd National Safety Week 2023 pangthongnabagom Manipur da so pangthongnari Our M Zero Harm haiba chai asagi thimda ngasi March ke tang mari dagi tang tara phawba palan tagodariba National Safety Week ke sarukama oina Reliance Jio Manipur na palan tharampa asida sarugyaraduna ngasi lambida gari thauduna lapasangda traffic rules amati safety ki matangda awareness peki Mantri Pukida Leba Reliance Jio Office Mamangda Pangtoka Awareness Program Aduda Sadugyarduna Reliance Jio Manipur Operation and Maintenance Manager Pankaj Sarmana High National Safety Council of India na Sahi Kudinge Maske Tang Mari Asada National Safety Day Haina Tongan Bathimda Paland Tauduna Lapage Sarukama Oina Handak Sahi Our M Zero Harm Haiba Thimda Lebak Sinbatungna Palan Tauram Taunariba asida Reliance Jio Manipur so tongan-tonganba mafam kayada thabak tawriba gari thawribana chingba kayada khudongthiba thoktanabagi matangda poster campaign amadi awareness program na chingba kaya pangthokle mangna hai hiram khudimakta section ba haiba asina miyoibagi punsi mangadabadagi kanbangami maram asina tongan-tonganba hiram singda thabak tawriba singna piriba niyam singna ngakna Thabak tauba lambi chariba amati gari thawriba singna traffic niyam ngangna chapana singba asi tangai phadaba amani phangdokhi ngasagi thoram phaduda gari macha amati achauba thauduna lakba singda traffic niyam gi matangda awareness piki gari macha thawriba singda helmet suksoi show dana umnanabagi appeal su tokhi sigi safety week ski matong lokaina safety so the gatana thoriba we were regarding work related electrical hazards मैम से थोड़ी बड़ी मतलब सेफ्टी वीक से पंखुब चबनी प्रजा मैम तो अखोना खुरमजरी है सेफ्टी वील्स वीक्स पंखुपियो प्लस सेफ्टी रूल्स चपियो है Indian Constitution na lebak asigi nupi oibasangta piriba maru aiba haksanga adu mamatana khanganabagi pandamda ngase Tawan district ki kiyamba wang matabada leiba kiyamba wang mataba youth welfare association ge sanglenda dhomage oiba legal awareness program ama pangthokre National Commission for Women ke lamsang makada district legal services authority Thawal amasong kiyam litan pok legal aid clinic anina khusam sinba awareness program adu haudopage da Judicial Magistrate Thawal Masana E Panmai Thawal Municipal Council 1 number 14 ge ex councillor Thingozampa Ongbi Sangita amasung IRDSO Wangzingi se functionary Nonibala Naringbanna Mathangsena Thoramgi Athoiba Mitung Thoramapu amasung Akanaba Mitung aina Sadugyaki Awareness program adu haudopage warol pibada Athoiba Mitung oikibi CJM Thawal Masana E Pamaina ngasigi legal awareness program pa asi maru ina laglaba maske tang nipanda malim sambatungna pangthokadariba International Women's Day ga mari leinana National Commission for Women na pangthoknaba hairakpadagi pangthokpani Aikoge society asida nupi sanga asige achauba daita yamna lei adubo lebaka sige Lairiba Constitution to asina nupi singidamakta piriba rights haksing ase
खंबगी चांगली यामना वाली मरम अदुना एखोय नुपी ओइबिसंगना कॉन्स्टिट्यूशन ना पीरिबा फंडामेंटल राइट्स संग असे खंगनबा होनामिनसी अवेयरनेस प्रोग्राम अदुगे सरुक अमा ओइना एडवोकेट ब्रोजेंद्र मैस्नाप लुवांग अमसंग एडवोकेट लेम्बिसना मैदिंगुना रिसोर्स पर्सन सिंग को ओइना तोंगा तोंगा लेगेंड राइट सिंगी मतंगदा वांगांखे Health, Well-being and Sports Agenda for Youths haiba themda Y20 Talks Awareness Program ba amang asiteng na ban district ke Machi Block ke Langkonta Village da Leba Kasturba Gandhi Balika Vidyalaya KZVV da pangthokre Zoning Education to Office Tengnopan District na sanduna pangthokiba tharamba aduda Surchandra MCS SDO Tengnopan na thoiba mitung Sokolonta Baite MBS JETIO Tengnopana Tharamapu Amasung Dr. LW Ananta Pepo State Coordinator Y20 Tokna Akanaba Mitung Sanoina Saruyaki Kariki Damak Ngasige Y20 Talk Awareness Program Ase Pangtok Libano Haibingi Matangda Dr. LW Ananta Pepo State Coordinator Y20 Tokna Hai Y20 Haribataram Asi G20 Ge Sarugamani Z20 da piriba one earth, one family, one future hairiba themba asigi makada leiriba September 5k manungda ama oriba health, well-being and sports agenda for youth hairiba asigi makada ngasigi tharamba ase pangthokani phungdorake program asida koina piriba kogi youth singsi da koina piriba concept che level hashona people health ki dimension of health koina physical, mental, social, spiritual well-being, not mere chance of disease है ना हारी बदू मोदे message पीबनी हक्सांग फाबाई से कोई ना हक्सांग तक फरक यादे वखन फरक जाऊनी वखन फरक यादे society के मरी रहने तक उन्हें अदुल का society का जो यादे whole dimension दा spiritual well-being पीरे कांदा ये ना तना चेंज दबा युरोम वाले कांदा national से युद्ध वकुलाई रिबंग से की छात्र में आमची future की कोई pillar नहीं मोइसे pillar si masamu am jing la chin da ba yana na chien da ba amu wa de kan da mo ma sa se apan ba any consequence lak ba face da ngam na ba readiness kai na ba adu ba concept ma pi na hona jabani Amaram da su Kamanipu College Kaksing na senduna Y20 ke awareness program ge makada health, well-being and sports agenda for youth haibatim da mahiroi singi oiba awareness program pa amanga se college asage multipurpose hall da panthokre taramadu da Kamanipu College Kaksing ge Principal Professor Yimnam Suniti Bala, Associate Professor and Head of Department of Commerce Yankomp Razu Amasung Associate Professor Education Dr. Naurem Subhachandra Omna Tharumapasing Oina Saruyaki Tharungi Manung Channa Akanga A Singo Oina Dr. Katrimayo Manglem Tabaktage Patharaba CMO Amasung Housing Hausana Indian Medical Association Youth Southeast K President Oidibana Health and Well-being Haiba Hidamda Aduga Dr. Nomaitem Sundaland Assistant Professor in the Physical Education and Sports KMCna Sports and Drugs Haiba Hidamda Wanganki Tharungi Manung Channa Tongantongamba India ke Mapam Singda Pangtokiba Inter University Tournament Singda Saduk Yaruba Amasung Medal Panglakraba Kamanipu College Kaksange Mahiroi Amadi Thal Sainik Camp Amasung Republic Day Camp Delhi 2023 da Saduk Yaruba College Asage Mahiroi NCC Cadet Singbo Miyam Mamangda Masakta Pakalunana Chambakudam Potpiduna Ikai Khumnaba Amadi Puning Tawapasa Utke Imphal East District Andro Kendrage Manung Channa Moirangpurenda Lairiba Modern Residential School Moirangpurel Moirangpulem PAODAM Higher Secondary School Amadi Moirangpurel High School Ahum Asi State Asida Ladyba School Amadi Higher Secondary School Singdeke Henba National Amadi International Ki Thakta Sangatuna Andro Kendra Amadi State Asige Mahi Tamzanim Basang Kaktanatana Petribige Tongan Tongamba Mapundage Lakpa Mahiro Ishinda Quality Education Tabigani Haina Andro Kendrage MLAT as Ankomana Pundokre Ngasay Moirangpurel da Laiba School Ahumba Aduda Mahiroi Lob Tarupna Pangthokiba School ge Akoibagi Pibamba Yangsanba Amadi Uchara Thabage Tharanga Mari Lainana Wapam Sangasay Mahangna Pangwisingda Pundokibani
Moirang Purel Padampa Higher Secondary School ge campus ta Mahirui Loop Taruksu Sarugi Yaduna Pangtoke ba Tharampa Aduda Mahana Makatana High Moirang Purel da Ladiba Residential School Amadi Padampa Higher Secondary School asi Central Government ke funding Makada Sangat Sagarpani Loinana Moirang Purel High School ta asina State Lenga ke funding Makada Sangatpani Kanalisa Tarpa Tola Taraba Adubo Mahidi Matik Sana Tamsining Basingbo Quality Education Dipina Bagi Pandamda Hairiba Mahilui Shanka Ahum Ase Sangatpani Shangaliba Residential School Asida Boys Amadi Girls Ke Ka Chamanga Labor Hostel Sagarpada Natana Matau Taba Staff Singso Quarter Luina Legani Luinana School Ahumaka Asida Mahi Kakta Natana Atopa infrastructure habadi sports event Kudimaki Sanapantangani Amadi Nepal Tangdana Santok Lainaba Atopa Hingba Yaba Mahi Shink Tambigani Lenga Sigi Team Minister Amadi Education Minister na Quality Education ta Puramnaba Honeriba Asada Lokanta MLA Ama Oina Mahaki Maiki Dagisu Angamba Takta Katuktuna Mahana Naha Uiringai Matamda Panglakta Sink Pangangani Haiki MLA na Makata Arduna Mana Makata na Andro Kentragi Manang the Leriba Exam Center Amatada Exam da Nataba Pampai Seasonaba Yaroi Haibage Akanba Instruction Piduna Exam Pangtole Haine Supongdoke. The government si officer as officer education department government na officer mi amsa kan mo ko na bi mana ba koy na mo hen na local MLA mo na may thambe school lama to ko sumna gi maming ka le pam da school da level ko pa mag le playgrounds adagi volleyball grounds swimming pools adagi basketball court adagi le ba ko gi boxing gi adagi weightlifting gi mayam ji loino chap chana ko sigi school da mo ang high school home da chap chana ngani Monsangai Boroi Makongda Nauna Hangba Pre-School Honeycomb Foundation Nasi Sangha Krai Sangha Bagitarab Aduda Kaisantong Kendrage MLA Nisakant Sapamp Honeycomb Foundation ke Chairman Amp Anin Kumar Retier Head of Department English Manipur University Professor T.S. Ratan Kumar MEMS Manipur University Professor C.S. Ibohal Maiti Nachangbana Saruyaki Tarunga Mari Lainana School Aduke Principal Soyamp Chaning Kombina Pongdo Kibada Housing School da Chen Sangna Lairik Tamba Taraka Tuition Tohan Bagi Chanabi Amal Laglibasi School Adu Mama Mapana Tazadre Hairibra Haibasi Hangnadagle Nauna Linkaliba Skunta Asida Tonga Tongamba Art and Culture Simpam Nachingba Cherulgi Oina Uhangani Anganka Amana Kari Pami Mataukaram na Lairik Hayengani Haibadu Akana Batauranka Tauduna Tambigani Haiki Lamdamasida Leriba Lopam Singh Asidaki Tampake Lopamgi Changa Asi Chada Mapangi Mayani Masida Hena Sentok Lehenge Haribadi Lomising Tabak Soba Hengatpa Tangai Pade Haina Center in Agriculture and University Extension Education Director Professor P.S. Ranjit Sharma Pangdo Kray Wapamasi Manipur Press Club ta Pangthokiba Bharatiya Kishan Sangha Manipur gi Marirak Subha Foundation Day Tharamda Pongdokibani Tharamba da Bharatiya Kishan Sangha ge President and Induboshan Amadi RSS ki Manipur Prant Karba ki as Tarun Kumarna Tharamapu Oina Saruyaki Mana Makatana Haukibana Haukiba Oirabasu Lakaduriba Asida Lomi Singna Potok Hana Potonaba Karitoba Yai Haiba Adu Kananaba Matam Oire Low Loidaba Matunka Lopum Senka Hangduna Ladiba Asi Karigino Karitauraka Potok Hana Potokani Haibaki Matanga Tizanduna Lakli Lopamba Amada Loroka Ani Unaba Honasi Low Singoge Lamda Lengakta Ngakta Tainabasu Jumloi Lomi Sing Tabak Chubagi Sank Hangar Batangi F1 hybrid Haiba Ase Matang Sahiki Laurok Tamganu Haibani Haiba Adu Mianda Kanganke Modern Youth Club MYC Kangabongna Sinduna 39 National Junior Kyorugi Taekwondo Championship 2023 the gold medal Laurakiba Saikompa Anisbo Harautayamna Uktana Puning Tawakray Loinana SP Tawalgi Tim Amasungka MYC ke Timga exhibition match Amasu Sanakray
Mathalis Okpagi Tharampa Aduda District Hospital Tawangi Medical Superintendent Dr. Rohini Kumar Singh, Sur Hospital Kangaboke Managing Director Dr. Lastram Somen Kumar Amadi at a source center worker Kiana Adoba Mitum Lensing Oina Saruyaki. Kangabok Kulapa Mamang Laikai Dagi as Kunjabihari Machanupa Saikompa Anis Taekwondo Federation of India Gimiang Makada Andhra Pradesh Taekwondo Association na Sinduna Mamangtha February ki Tangka Ahomdagi Tang Manga Phawa Visakhapatnam ge Fortress Diamond Jubilee Sports Complex da Leiba Rajiv Gandhi Indoor Stadium da Pangthokiba 39th Junior Kyorugi Taekwondo Championship 2023 da Manipur gi Mahut Sinduna Junior Mal under 68 kg gi Kanglukta Saru Yarubada gold medal lowangam kibane. Taramadda Anis Saikomda Club Amadi Atai Metungnan Singna Chambakodol Tamdana Puning Tawake. Loinana Football Masanabu Yokatpagi Pandamda MYC Kangabuna Sinduna Inkalagliba Nahasangi Oiba Tha Ama Chupna Chatarakiba Football Coaching Camp Lucian Bagi Sarukama Oina MYC Kangaboki Timga SP Tawalgi District Police Tawal Team Anina Sanakiba Friendly Exhibition Match Adu Goal Amamam Chanaduna Draw Chetke Child Trafficking Amadi Pokso Act 2012 ke Matangda Ngasin Nongmagi Oiba Sensitization Program Pangthokre District Child Protection Unit Impal East Amadi Kairao Gram Panchayat Sanduna Pangthokiba Tharampa Aduda Magai Adugi Miyamba Amadi Village Level Federation Sange Mihut Sangsu Saruyake Kairao Bitra Awang Lekai Community Hall the Pangthokiba Tharampa Aduda Imphal East ke District Child Protection Officer Indrani Songthamba Kairao Gram Panchayat ke Hanage Pradhan ke Georgette Yangna Tongan Ba Miyoi Kiana Saruyake Tharongi Matang the Wangang Laduna District Child Protection Unit Imphal East Nani Institution and Kiage Protection Officer Susma Ilangbamna State Asi Child Trafficking Tobagi Changa Hangbalkum Tauri Tanpamasida Miyambo Hiramasagi Matang the Wakala Tahana Papandam Nangasagi Taramasi Pangtopani Nupi Angang the Chataba Taudoka Ama Toglapamatam da Miyam Hoduna Yum Togaiba Yauna Pamdaba Taudokia Thohanabage Mahuta Aina Kari Tauba Yai Haibado Miamda Kangan Matangai Pade Taudoka Mato E Haiduna Asawbana Mang Taraka Miamba Hauduna Tabaka Taubana Nuaitaba Taudok Hena Tolakani Haiki Bangladesh da Ahmadiyya Singhe Mipam Pangtokpa Yaroi Haiduna Thingba Miamga Police ka Kudona Bage Taudokta Miyoi Ade Sire Mayamba Amana Asopan Nangkre Asopan Singhe Marakta Police ke Miyoi Shingshu Iyau ke Northern Bangladesh ke Panchagar District ke Manung Chanba Ahmadiyya Khungange Miamna Jahi ke Oiba Mipam Ama Pangthokna Bangarang Irai Numita Taurang Tauke Zuma prayer Pangthokla Bage Matungda Tongan ba Masasi Singdage Tholakpan Miampa Ama Ahmadiyya Khungangda Makoigi Mipam Adu Tingna Nabahonaki Mapam Aduda Lady Ba Border Guards Bangladesh BGB gi Tim Singna Miam Adupalaksana Bahoda Bada Protester Singa Police Personnel Singa Kutonaki Madana Maramboraduna Mipamba Adu March Ketang Mangana Wajing Namit Pauba District Administration Yetoki Ahmadiyya Muslim Jamaat Bangladesh Official Haikibada Panchagarda Leiba Yumba Chamaram Maithadokre Tabakaduna Maram Kangdana Dharmagi Matangda Pangtha Thasaba Miyushing na Tokibane Miyushing ka Aduna Ahmadiyya Shingna Salampa Jaba Pangtokpa Yaning Dabadagi Thinkibane Hairi Ahmadiyya Singhe Jehige Punba Taurampa Ado Pangtho Hangano Haiduna Islami Andalon Bangladesh Kaupalapa Amana Lokan Administration da petition Pirapalai Kre Hairi Hazak Sanbagi Pauda Salibatha March ke tang amadagi Yaisa Sports Area Kaksingda Tatarkewa PB Yaisa Football Festival 2023 under 12 years ke semi-final matching asisana kre Festival asige final da JRCCB amadi lucky 7th boys sankre ngasi sanakeba anba semi-final match da JRCCA amadi JRCCB team anina sanake Maduda apiba matamgi manungda timpa anima panjan chanapangamdabadigi tie break kauna bada JRCCB na JRCCA bo panjan ahumanida thoiduna JRCCB finance angkre
Ngasigi anisuba semi final match tana leke 7 boys na Youth Welfare Union bo panjan ni pansoina da maithiba pituna leke 7 boys final tangkhrai festival asige final match hayeng nungten pung om tabada JRCCB amade leke 7 boys team ani ke marakta sanaragani Sora Football Union asinduna Sorada Chathariba 3rd SFU Cup 2023 ge ngasi sanakiba quarter final match singi ahan background da MYDA sangayim phamna lagan Sora bo panjan amasuna da thoikre MYDA ge amatangariba pansandu jersey number 6 ithoina match ke minute contradiction khibane ngasi ge ani saba ground na Mukant FC Soraga Muzi FC Soraga chanaki maduda apiba matamda team anima panjana amamam chanabadage thoinaba ngamkhidre Hariba Pansan Singdu Muzi FC Gina Jersey number 9 Riaz Khan match ke minute taramanga amadi Mukkan FC Gina Jersey number 13 Subas na minute contradiction ke tungda penalty kauna bada Mukkan FC na Muzi FC bo panjan manga mari da thoiki Hauzik Arabada maro ibapau amane pizeri Apipo Prup Singbo Asoba Prup Sing na motana ba hona ba kya dagi kanana ba maha police district sta khondara kuni haina Chief Minister and Bidena Pondokre Our M Zero Harm Haiba Thimda Yankani Suba National Safety Week 2023 Pangthokre Morang Purienda Labor Skunda Ahumge Akoibagi Pibam MLA Sango Managing Singkre Loinana JRCCB Amadilla K 7 Boys PIP Yaisa Football Festival 2023 Ke Finance Sangkre Image Paudam Ngasiki de Matanga Sidalo Jare Ning Tabiri Basangba Makana Kumjare